ꯑꯍꯥꯟꯕꯃꯛꯇꯗ Manipuri Audio Book ki maikaidagi pumnamakpu taramnokjari. Audio Book asina Friendship Day ka mari lainana Marup haina mingthonba saireng ama puduna lakjari. Saireng asi Thokchom Dollarsen na iba utangbigi Lamdamda haina mingthonba lairik aduda yawba saireng amani. Hauzik laubirasi saireng Marup. Leite ude kanasu amata lepladi punsigi waraba mikupta. Thoglakti aigini haibada tengbanggladi aina warabada. Pumnamak tawsinnabani pumnamak ngaihakini. Ifamdagi khudong chaba piraduna loinaramba khuding nakna. Launam chirolgi kumhairoini minam kaithelgi apaibu chekni. Pumnamak saidangpham yenglambani pumnamak oijamai kai thirambani. Aigi nungaiba pungphamda aigi mai pakpa tanphamda khubak hauna khuduna khud wangna thangatladuna tanja yengduna changlakpa thangjafam thiduna naksillakpa oide asengba marup oide punsigi marup. Waraba punsigi tanphamda mitlu pirang ihaurakpada khongpham hongda leptuna awabadagi khutpaiduna chingkhatpinaba hotnaba chentherakpa pirang taithokpiba mahaktuni asengba marup mahaktuni punsigi marup. Matang asida Thokchom Dollarsen na iba saireng asi loisinjare pumnamakpu thagatjari.